ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯣꯃꯦꯟ ꯀꯧꯖꯩ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯌꯨꯝꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯕ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤ꯫ ꯆꯍꯤ 10 ꯃꯨꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯡꯂꯛꯄ ꯃꯇꯝꯗꯁꯨ ꯍꯥꯟꯅ ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯖꯒꯥ ꯑꯗꯨꯗ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯃꯔꯛꯇ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯕꯕꯥꯒ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯍꯥꯟꯅ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯊꯋꯥꯏ ꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯥꯗꯣꯛꯅꯤꯡꯗꯕꯅꯤ꯫ ꯄꯩꯁꯥ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤ ꯊꯥꯗꯣꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯟꯅꯒꯤ ꯑꯩꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯁꯤꯗꯤ ꯁꯤꯗꯣꯛꯈꯣ, ꯅꯧꯅ ꯐꯖꯅ ꯑꯣꯏꯅ ꯑꯅꯧꯕ ꯑꯃ ꯁꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯣꯏ ꯀꯀꯥ, ꯑꯩꯈꯣꯏꯁꯨ ꯆꯦꯛꯅ ꯑꯣꯏꯅ ꯁꯥꯒꯦ ꯈꯜꯂꯤ꯫ ꯌꯨꯝ ꯑꯁꯤꯗꯤ ꯁꯤꯗꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯣ ꯀꯀꯥꯒꯤꯗꯤ ꯏꯆꯥ ꯀꯌꯥꯅꯣ? ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯔꯝꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯤ ꯌꯥꯝꯕ ꯏꯃꯨꯡ ꯅꯠꯇꯦꯗ ꯑꯩꯒꯤꯗꯤ, ꯃꯃꯥ ꯃꯆꯥ 2 ꯑꯃꯒ ꯑꯩꯒꯇꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯕ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯆꯪꯅꯤꯡꯉꯤ, ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯜꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯌꯣꯟꯕꯅꯤ꯫ ꯃꯗꯨꯗꯩꯁꯨ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯃꯈꯛꯇꯅꯤ, ꯃꯥꯒꯤꯗ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯕꯅꯤ꯫ ꯐꯔꯦ, ꯅꯈꯣꯏꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ꯫ ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯀꯌా ꯂꯥꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯥꯗ ꯑꯩꯅ ꯅꯧꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗꯁꯨ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯜꯂꯨꯒꯗꯕ ꯂꯩ, ꯃꯗꯨꯅ ꯂꯥꯛꯄ ꯁꯪꯉꯔꯣꯏ꯫ ꯐꯔꯦ, ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ, ꯆꯠꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯆꯧꯒ ꯑꯩꯈꯣꯏꯒꯅꯁꯨ ꯃꯤꯑꯣꯏ ꯑꯗꯨ ꯊꯣꯡꯒꯥꯟꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯏꯪꯈꯣꯜꯅꯤ, ꯃꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯌꯦꯡꯖꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯁꯥꯗ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯄꯨꯁꯤꯜꯂꯛꯄ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ 2 ꯁꯨꯏ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯕꯅ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯖꯥꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯪꯗꯦ, ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯃꯔꯨꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯄꯟꯕꯗ ꯏꯈꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯁꯤꯗꯣꯛꯄ ꯇꯥꯔꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯤ ꯁꯤꯗꯣꯛꯑꯁꯤ, ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯂꯦꯝꯍꯧꯔꯤꯕ ꯈꯔꯁꯤꯅ ꯆꯥꯛꯈꯨꯝ ꯑꯣꯏꯅꯔꯁꯤ, ꯃꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯆꯧꯒ ꯑꯩꯒꯁꯨ ꯍꯣꯏꯠ ꯍꯥꯏꯗꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯌꯨꯝ ꯑꯗꯨꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ 2 ꯑꯃꯒ ꯕꯕꯥ ꯏꯇꯩꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯌꯥꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯦꯛ ꯂꯩꯔꯛꯄ ꯃꯇꯝꯗꯁꯨ ꯖꯒꯥ ꯑꯗꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯝꯃꯤ, ꯎ ꯋꯥꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯌꯥꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯌꯦꯡꯉꯨ, ꯅꯪꯒ ꯑꯩꯒꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯆꯠꯊꯣꯛꯅꯩꯗꯣ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯄꯥꯕꯒ ꯅꯈꯣꯏ ꯅꯇꯩꯃꯒ, ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯁꯤꯒ ꯃꯈꯣꯏ ꯈꯛꯇꯅꯤ꯫ ꯑꯗꯣ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏ ꯅꯇꯩꯃꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯃꯔꯛꯇ ꯍꯥꯏꯔꯛꯄꯅꯤ, ꯏꯕꯥꯅꯤꯅ ꯂꯩꯇ꯭ꯔꯤꯉꯩ ꯌꯨꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯏ ꯍꯥꯏ꯫ ꯆꯥꯛꯈꯨꯝ ꯂꯣꯝꯗꯁꯨ ꯅꯈꯣꯏ ꯅꯇꯩꯃꯅ ꯍꯦꯛ ꯆꯪꯉꯨꯕꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯀꯣꯜꯂꯒꯁꯤ ꯃꯈꯣꯟ ꯊꯣꯛꯏ ꯍꯥꯏ꯫ ꯃꯅꯤꯡꯊꯣꯡꯒꯤ ꯃꯄꯥ ꯑꯁꯤꯗꯁꯨ ꯅꯣꯡꯃ ꯅꯈꯣꯏ ꯅꯇꯩꯃꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯊꯣꯛꯎꯕꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯃꯥꯏꯗꯤ ꯎꯕ ꯐꯪꯗꯦꯅꯁꯨ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯅꯇꯩꯃꯅ ꯀꯅꯥꯅꯣ ꯍꯪꯉꯨꯕꯗ ꯃꯅꯤꯡ ꯁꯨꯝ ꯑꯣꯜꯂꯒ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯍꯧꯔꯤꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯁꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯕꯕꯥꯗ ꯍꯥꯏꯔꯨꯕꯗ
ꯕꯕꯥꯅꯁꯨ ꯅꯨꯄꯥꯗꯣ ꯃꯔꯛꯇ ꯎꯏ ꯍꯥꯏ꯫ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯁꯣꯝꯗꯁꯨ ꯂꯦꯞꯄꯒ ꯍꯦꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯅꯈꯣꯏ ꯅꯇꯩꯃꯗ ꯕꯕꯥꯅꯁꯨ ꯍꯥꯏꯔꯝꯕ ꯂꯩꯈ꯭ꯔ ꯃꯥꯟꯅꯦ꯫ ꯅꯠꯇꯦ, ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯃꯤ ꯑꯣꯏꯔꯤꯕ ꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯏꯪꯈꯣꯜ ꯑꯁꯤꯗ ꯊꯣꯛꯄ ꯂꯥꯏ ꯇꯤꯟꯒ ꯑꯣꯏꯔꯤꯕ ꯖꯥꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅ ꯗꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯪꯗꯦꯅꯦ ꯇꯥꯆꯧ, ꯑꯩꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯇꯥꯆꯧꯁꯨ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯕ꯭ꯔꯅꯦ? ꯑꯗꯣ ꯇꯥꯆꯧ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯏꯇꯩꯃꯒ ꯕꯕꯥꯒ ꯎꯏ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯖꯅꯕ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯟꯁꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯆꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯥꯏꯈꯣꯗ ꯑꯃꯨꯛꯇ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯌꯨꯔꯥꯏ ꯆꯨꯕ ꯅꯈꯣꯏꯒꯤ ꯂꯦꯡ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯥ ꯍꯦꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ, ꯅꯪꯁꯨ ꯑꯩꯁꯨ ꯊꯦꯡꯅꯕ꯭ꯔꯥꯅ꯫ ꯅꯪꯁꯨ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯇꯥꯆꯧ, ꯃꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯕꯒꯤ ꯏꯁꯥꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯅ ꯑꯩꯁꯨ ꯐꯃꯨꯡꯗ ꯌꯥꯎꯋꯜꯂꯒ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ꯫ ꯄꯨꯡꯁꯨ ꯀꯌꯥ ꯇꯥꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯁꯨ ꯆꯥꯛꯈꯨꯝꯒ ꯇꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯐꯛꯂꯥꯡꯒꯤ ꯋꯥꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯕꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯤꯠ ꯑꯅꯤꯁꯤ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯀꯅꯥ ꯆꯪꯉꯛꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯁꯠ ꯂꯥꯎꯅ ꯏꯁꯥꯁꯦ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯀꯥꯡꯈꯜꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯗꯣꯛꯑꯝꯃꯤꯖꯥꯠꯅꯣ? ꯀꯥ ꯑꯁꯤꯗ ꯀꯅꯥ ꯆꯪꯉꯝꯕꯖꯥꯠꯅꯣ ꯈꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯇꯦꯕꯜꯗ ꯊꯝꯃꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯀꯥꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯛꯆꯔꯛꯈꯤ꯫ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯀꯣꯏꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯀꯔꯤꯅꯣ, ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯦ, ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯂꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯇꯣꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨ ꯏꯁꯥꯗ ꯏꯉꯛ ꯉꯛꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯃꯅꯨꯡꯗꯒꯤ ꯄꯨꯅꯥ ꯊꯥꯖꯤꯜꯂꯝꯃꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯕꯕꯥꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯍꯧꯒꯠꯂꯣ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯍꯧ ꯊꯦꯡꯉꯤꯗꯨꯕꯣ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯄꯨꯡ 9 ꯇꯥꯔꯦ, ꯊꯦꯡꯉꯦ, ꯍꯧꯒꯠꯂꯣ, ꯊꯕꯛꯁꯨ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯇꯨꯝꯁꯤꯠ ꯑꯃ ꯏꯐꯥ ꯐꯥꯗ ꯍꯧꯒꯠꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏ ꯃꯤꯠ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡꯗ ꯕꯕꯥꯒ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯌꯥꯍꯧ ꯊꯦꯡꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ, ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯊꯕꯛ ꯂꯦꯞꯄꯒꯤꯔ ꯀꯔꯤꯅꯣ, ꯑꯍꯤꯡꯗꯁꯨ ꯀꯥꯡꯈꯟꯒ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯒꯥꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯡꯇꯣꯛꯆꯔꯛꯏ ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯇꯩꯃꯁꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯃꯃꯝ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯀꯥꯗꯁꯨ ꯑꯍꯤꯡꯗ ꯇꯝꯅꯕ ꯍꯧꯔꯛꯂꯕ? ꯅꯈꯣꯏꯒꯤ ꯅꯇꯩꯃꯁꯨ ꯑꯉꯥꯡꯒ ꯃꯕꯥꯅꯤꯈꯛ ꯇꯨꯝꯕ ꯀꯤꯖꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯩ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯩꯗꯤ ꯅꯣꯡꯃꯇ ꯏꯃꯤꯠ ꯑꯁꯤꯗ ꯎꯖꯔꯛꯇ꯭ꯔꯤ꯫ ꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯈꯣꯏꯅ ꯀꯤꯔꯒꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯒꯨꯝꯁꯤꯔꯣ? ꯑꯥꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯆꯠꯂꯁꯤꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯌꯨꯝꯐꯝ ꯑꯗꯨꯗꯤ ꯌꯣꯟꯗꯕꯤ ꯊꯅꯝꯃꯤ꯫ ꯁꯨꯝꯅꯇꯪꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯌꯣꯟꯊꯣꯛꯑꯝꯃꯤꯁꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯗꯤ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯏꯇꯩꯃꯅꯁꯨ ꯗꯗꯥ ꯀꯩꯒꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯋꯥ ꯇꯥꯟꯅꯔꯒ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯄꯨꯔꯛꯎ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯌꯨꯝ ꯑꯁꯤ ꯂꯩꯕꯗ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯍꯣꯡꯉꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯀꯌꯥꯕꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯁꯨꯝ ꯀꯨꯏꯁꯤꯜꯂꯒ ꯌꯨꯝ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯑꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯃꯣꯆꯧꯅ ꯑꯃꯨꯛ, ꯍꯣꯏꯁꯦ, ꯑꯩꯈꯣꯏ ꯁꯣꯃꯦꯟꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯍꯧꯒꯦ, ꯆꯪꯉꯣ, ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯨꯔꯣ, ꯊꯕꯛ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃ ꯍꯦꯛ ꯆꯪꯈꯤꯕꯒ
ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯕꯥꯅ ꯍꯧꯖꯤꯛ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯤꯕꯗꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯖꯥꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯤꯁꯨ ꯁꯥꯎꯔꯝꯃꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯕꯕꯥꯅ ꯑꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯌꯣꯟꯕꯗꯤ ꯄꯥꯝꯗꯕꯅꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯑꯃꯨꯛ ꯑꯥꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯕꯗꯨꯗ ꯁꯥꯎꯕ ꯑꯣꯏꯔꯤꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯊꯕꯛ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯕꯕꯥꯗꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ꯫ ꯌꯦꯡꯉꯨ, ꯉꯔꯥꯡ ꯑꯍꯤꯡ ꯆꯥꯒꯤ ꯀꯥꯗ ꯀꯥꯡꯈꯟ ꯍꯥꯏꯗꯣꯔꯛꯏ ꯍꯥꯏꯔꯤꯕꯗꯨ ꯏꯄꯥꯒꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯄꯥꯒꯤ ꯃꯪꯍꯥꯗꯁꯨ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯊꯧꯔꯤ ꯑꯃꯅꯁꯨ ꯏꯄꯥꯒꯤ ꯃꯪꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯈꯪꯗ꯭ꯔꯦ, ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯪ ꯍꯥꯟꯅꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯋꯥꯐꯝ ꯑꯁꯤ ꯅꯌꯥꯝꯕꯗ ꯇꯝꯕꯗꯤ ꯊꯥꯖꯔꯣꯏ ꯈꯟꯗꯨꯅ ꯏꯆꯥꯗ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯕꯕꯥ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ, ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯅꯨ, ꯍꯣꯔꯦꯟ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯒ ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯑꯩꯈꯣꯏ ꯍꯨꯝ ꯋꯥꯔꯤ ꯇꯥꯟꯅꯔꯒꯦ꯫ ꯕꯕꯥ, ꯑꯩ ꯆꯠꯂꯦ, ꯊꯦꯡꯉꯦ꯫ ꯑꯗꯣ ꯕꯕꯥ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗ ꯋꯥꯈꯜꯁꯨ ꯈꯔ ꯄꯤꯛꯁꯜꯂꯛꯄꯅꯤ꯫ ꯌꯥꯔꯒꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯃ ꯑꯅꯤꯁꯤꯗꯁꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯃꯨꯛꯁꯨ ꯍꯦꯛ ꯀꯣꯏꯊꯣꯛꯎꯁꯨ꯫ ꯑꯩ ꯆꯠꯂꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯩꯅ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯊꯝꯐꯝ ꯃꯃꯥꯡꯒꯤ ꯁꯪꯒꯣꯏ ꯑꯗꯣꯝꯗ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯄꯣꯠꯆꯩ ꯊꯤꯕꯗꯧꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯁꯪꯒꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕꯗꯧꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅꯁꯨ, ꯕꯕꯥ, ꯏꯃꯨꯡꯗ ꯆꯪꯉꯛꯎ, ꯊꯦꯡꯉꯦ, ꯀꯔꯤ ꯊꯤꯔꯤꯅꯣ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯊꯤꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯕꯕꯥꯒꯤ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃ ꯄꯥꯏꯈꯤꯕ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯀꯔꯤꯅꯣ ꯕꯕꯥꯅ ꯑꯍꯤꯡ ꯑꯁꯤꯗ ꯊꯧꯔꯤ ꯄꯥꯏꯔꯤꯁꯤꯕꯣ? ꯉꯁꯥꯏꯁꯨ ꯃꯃꯪ ꯅꯨꯡꯉꯥꯏꯇꯦ, ꯊꯧꯔꯤ ꯑꯃꯅ ꯇꯥꯟꯅꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯗꯅ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯍꯧꯔꯨꯈꯤꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯂꯨꯝꯃꯒ ꯕꯕꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨ ꯌꯨꯝ ꯃꯊꯛꯇ ꯀꯤꯈꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯊꯧꯔꯤ ꯑꯗꯨ ꯃꯨꯜꯂꯝꯃꯤ꯫ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯀꯧꯔꯝꯃꯤ ꯑꯩꯅ꯫ ꯀꯣꯟꯅꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯕꯕꯥꯗ ꯀꯔꯤꯒꯤꯅꯣ ꯊꯧꯔꯤ ꯌꯥꯟꯊꯣꯔꯤꯕꯁꯤ? ꯕꯕꯥ, ꯅꯪ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯗꯤ ꯀꯔꯤꯃꯇ ꯈꯨꯝꯗꯦ, ꯃꯁꯥꯗ ꯅꯥꯇ꯭ꯔꯪ ꯑꯃꯗ ꯂꯩꯈꯤ꯫ ꯏꯇꯩꯃꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯣꯃꯦꯟ, ꯅꯪ ꯑꯍꯤꯡꯁꯤꯃꯗꯤ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯃꯨꯔꯅꯨ, ꯕꯕꯥꯒ ꯇꯨꯃꯤꯟꯅꯔꯣ, ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯕꯕꯥꯒꯤ ꯐꯃꯨꯡꯗ ꯕꯕꯥ ꯁꯪꯕ ꯑꯣꯏꯅ ꯑꯩꯁꯨ ꯇꯨꯝꯃꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯕꯕꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯉꯔꯥꯡ ꯀꯩꯗꯧꯈꯤꯒꯦ ꯈꯨꯝꯃꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯒꯦ ꯇꯧꯕꯗ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯣꯃꯦꯟ, ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯑꯣ, ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯗꯗꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯂꯒ ꯁꯥꯒꯩꯒꯤ ꯏꯃꯥꯕꯣꯛ ꯑꯃꯒ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯕꯣꯛ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯂꯥꯏꯔꯦꯝ ꯇꯤꯔꯝ ꯈꯔ ꯀꯜꯂꯝꯒꯅꯤ, ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯍꯜꯂꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯪꯉꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯗꯗꯥꯅꯁꯨ ꯏꯃꯥꯕꯣꯛꯇ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯑꯍꯩꯕ ꯑꯃꯇ ꯂꯩꯐꯝ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯕꯣꯛꯅ ꯃꯥꯏꯕꯗꯤ ꯈꯪꯅꯗꯦ, ꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯅ ꯂꯩꯐꯝ ꯇꯥꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯕꯣꯛꯅ ꯇꯥꯛꯂꯛꯄ ꯂꯝ ꯑꯗꯨꯗ ꯗꯗꯥꯒ ꯑꯩꯒ ꯆꯠꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨ ꯎꯅꯔꯒ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯂꯩꯃꯥꯡ ꯈꯣꯏꯔꯝꯁꯤ, ꯍꯥꯟꯅꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯥꯏ ꯅꯝꯁꯤꯜꯂꯝꯕꯗꯒꯤ ꯅꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯩ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯃ ꯊꯥꯔꯛꯈꯤ, ꯃꯗꯨꯗ ꯅꯈꯣꯏ ꯀꯩꯊꯦꯜꯗꯒꯤ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯂꯩꯔꯒ ꯊꯅꯝꯃꯨ, ꯑꯩ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯗꯗꯥꯒ ꯏꯇꯩꯃꯒ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ꯫
ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯗꯗꯥꯁꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯅꯤꯡ ꯊꯣꯡ ꯃꯄꯥꯗ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯃꯥꯡꯗꯤ ꯎꯕ ꯁꯨꯛꯐꯪ ꯐꯪꯗꯦ꯫ ꯇꯨꯡ ꯑꯣꯜꯂꯒ ꯏꯪꯈꯣꯜꯂꯣꯝꯗ ꯍꯦꯛꯇ ꯆꯪꯈꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡ ꯊꯣꯡ ꯃꯄꯥꯗ ꯃꯤꯑꯣꯏ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯁꯨꯝ ꯇꯠꯇꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯃꯄꯨ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯕꯕꯥꯅ ꯑꯅꯤ ꯁꯨꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯃꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯉꯤꯕ꯭ꯔꯥ ꯈꯪꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯕꯅꯤ꯫ ꯑꯗꯣ ꯑꯃꯗꯤ ꯂꯩꯈꯤꯗꯕ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯝꯃꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯗꯤ ꯇꯨꯝꯕꯗ ꯁꯤꯔꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯪꯉꯨꯕꯗ ꯍꯥꯏ꯫ ꯑꯗꯣ ꯎꯍꯧꯕ ꯃꯤꯁꯨ ꯌꯥꯎꯏ ꯍꯥꯏꯅꯩ꯫ ꯃꯆꯥꯅꯨꯄꯥꯅ ꯁꯤꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯊꯧꯔꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯍꯥꯏ꯫ ꯃꯥꯅ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯕ ꯃꯄꯥ ꯑꯗꯨꯁꯨ ꯌꯨꯝ ꯃꯅꯨꯡ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯌꯨꯝ ꯁꯔꯨꯛꯇ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯎꯍꯧꯕꯃꯛꯇꯤ ꯅꯠꯇꯕꯅ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ꯫ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯅꯤ꯫ ꯑꯗꯣ ꯅꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ ꯑꯃꯗꯤ ꯈꯔ ꯍꯦꯜꯂꯝꯃꯅꯤ꯫ ꯅꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎ ꯇꯝꯃꯛꯇ꯭ꯔꯣ ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯩꯗꯤ ꯏꯁꯥꯗ ꯀꯤꯕꯗ ꯂꯣꯏꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯈꯤ꯫ ꯈꯪꯗꯦ ꯏꯌꯥꯝꯕ, ꯑꯩꯈꯣꯏꯗ ꯀꯅꯥꯅꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯒꯤꯔꯁꯨ ꯈꯪꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯃꯃꯥꯡꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯠꯂꯝꯕꯗꯨꯁꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯀꯣꯟꯅꯗꯤ ꯗꯗꯥꯅ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯉꯒ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯊꯤꯔꯒ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯅꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯅꯩꯁꯜꯂꯒ ꯂꯩꯔꯤꯕꯁꯤ꯫ ꯅꯈꯣꯏꯅꯁꯨ ꯍꯥꯟꯅ ꯁꯥꯔꯒ ꯂꯩꯔꯝꯕ ꯌꯨꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛ ꯁꯤꯗꯣꯛꯑꯝꯃꯗꯤ ꯐꯕ꯫ ꯆꯥꯛꯈꯨꯝ ꯑꯁꯤꯁꯨ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯁꯥꯔꯝꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯣꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯥꯏ꯫ ꯀꯅꯥꯅ ꯈꯪꯉꯤ ꯖꯒꯥ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯝꯕꯁꯨ꯫ ꯐꯔꯦ, ꯑꯩ ꯊꯋꯥꯏ ꯑꯗꯨ ꯇꯥꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯥꯛꯈꯨꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯊꯨꯕꯗ ꯁꯤꯗꯣꯛꯅꯕ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯒ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯗꯨ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯇꯥꯟꯈꯤ꯫ ꯂꯥꯏ ꯈꯨꯔꯝꯕ ꯍꯦꯛ ꯂꯣꯏꯕꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯂꯣꯏꯅ ꯁꯤꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯒꯥꯗꯨ ꯍꯥꯡꯅ ꯊꯅꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯇꯩꯃꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯛꯄꯒ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯑꯝꯃꯒ ꯗꯗꯥ ꯄꯨꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫